Akaswani Imphal Ningthoukhongjam Suni na pau pazari ahanbada maruiba pau Bangladesh tagi ain kaina mitop sing sangsilakpa thingnaba Jiriba mamadi Ferjol jilada numidangi matamda curfew thamkre Thoubal jilagi manung chana leba mayai kaithel amasung Iromkhulda security force na thiba humbagi thabak chathabada khusukulai kaya phagale amasung Paris Olympics Games da Bharat ki Venus Phogat nupi gi kilogram yankhai gi freestyle wrestling gi final changle राज्य की होम विभाग ना बांग्लादेश की आयन कायने मिटोप सिंग संगसिलकपा थिंगनबा जिरिबा ममदी फेरजोल जिलादा निमिदांगी मतमदा कर्फ्यू थमदुना मिकुमना हुम सिंगनबा लेनबा डीसीसी दं खंगनख्रे राज्य की होम विभाग ना थोकपा चिरोलमदा हाई बांग्लादेश दा हौजिक थोकलिबा इरांग ना मरम ओइरगा राज्य सिदा आयन यादबा मवोंगदा मिटोप कया चंगसिलकपा याबगी ओइथोकपा लई ओइरगलिबा फिबम असिदा अकनबा मिदेंग चंगदुना नारोन मिटोप सिंग संगसिलकपा थिंगनबा अकनबा थबक सिंग पाइखतपा तंगाई फदे मरम असिना निमिदांगी मतमदा कर्फ्यू थमदुना ngamkhai gelona ba mafam singda police amadi security force singna matam chupagi mikupna hum singna leina ba khangan kre hiramasiga mari leina na jila sing asigi district magistrate na su cherol sing thoktuna mitop sing changsilak pa thingna ba sexual thorang lokhatle rajya sigi sing amadi tampaki irang thokan ma mafam singda security force na nga ngarang thi buhumbagi amachung area domination gi thabak chathakre Manipur Police Control Room na thokpa chirolamana hai Thoubal jila gi manung chana leiba mayai kaithel amasung Iromkhulda security force na thibu humagi tabak sathabada khusukulai kaya phagat pangamki phagalaba khusukulai sing adudi magazine ahunga konana insas LMG ama magazine aniga konana insas rifle ama magazine yawba AK-56 rifle ama magazine yawba Countryman 9mm pistol ama nongmai maru chama tarahumdoi ga loinana bofeng ama phagat ki National Highway number 2 da pochai puba gari chama kunthra mapan amasung National Highway 37 da pochai puba gari sanishuna taruk security akanba ngak sel da lunana chatokasin tawkre lamlai kendra gi manung chana leiba sanasabi thana pokpi engang pokpi santi khongpal amasung sabungko khunawgi irang thokan ba yaba mafam singda khunja singbu ngak senabagi damak thana pokpi amasung engang pokpi gi uyok chingi mathakta state force yauna outpost ani hangdokna bigi thabak ngasidagi paikhatlagani haina lamlai kendra gi MLA khongban tabam ibomjana thadorokpa chirol amana hairi Indian Meteorological Department na Imphal Center na hairi Imphal East amasung Imphal West jila yauna rajya sigi tongan ba jila singda tha sigi 13 phawba akhak arau yauna akanba nong chugani maragasida Tengnopal Ukhrul Chandel Kamjong Senapati amadi Tamenglongda ngasi amadi hayeng orange alert lauthokre Thanga gi maruiba Intervillage Road oiriba Khunjem Laikkai mapada paksana lambi namtharakliba adu tungkoina namtharaktana ba mawongda sembiu haina Communist Party of India Manipur State Council na hairi CPI Thanga Local Council na thokpa chirol madahai lambi nanthokkiba aduna maram oiduna Khunjem Laikkai gi lambi gi makharom da leiba yum singi saruk sing amangata thokle mafam asida CPI Thanga Local Council gi mute sing yenglubada lambi namthabagi phibam asi amgona thorokpa yabagi phibam da leihori nong kana churoklabadi mafam asi amgona sekhairakpa yai maramaduna akanba nong lakchingaida sarkar na tungkoina chatkadaba mawongda lambi asi sembinaba appeal tawri Imphal East ki Deputy Commissioner na thokpa chirolamana hairi Northeastern Council gi makhada pangthokpa Young Entrepreneur Challenge Manipur University ki Department of Vocational Studies and Skill Development na tha si tarataruk kunmathoi masu kuntrada takak ahum thokna pangthoklagani seoladuna hai college amadi institution singna sahi 19 dagi nipu phawgi manungda leiba lalul itiki wakhal chenba mahiroi amasung atai mioi sing thoromasida saruk yaba yagani tabiriba pawasi Akaswani Imphal dagini Paris da chathariba Olympic Games da Bharat ki Venus Phogat nupi gi kilogram yankhai gi freestyle wrestling gi final changle ngarang sanakiba semi final da Phogana Cuba gi Yunelis Ganjam Lopez pu point mangasino da maithiba bidun final changkibani nupi gi weightlifting gi kilogram ni phumapan gi category da Manipur gi Saiko Mirabai Chenu ngasinimidang pung 13 da sanaragani nupa gi hockey gi ngarang sanakiba semi final da Bharat Germany gi makuta panjal ani ahumda maithi hore
Medal Talida Americana Sanagi Kunmari, Lupagi Kuntramatoi, Amasung Senzengi Kuntramatoi Punatakaman, Marfutaruk Pangduna, Ahan Badalari. Sainana Sanagi Kunitoi, Lupagi Kunmatoi, Amasung Senzengi Tarataruk Pangduna, Punatakaman, Yankai Mapan. Anishubada, Aduga, Australiana, Sanagi Taramari, Lupagi Taranitoi, Amasung Senzengi Mapan, Punatakaman, Kuntramanga Pangduna, Ahum Subadalari. Barana Senzengi Takaman, Ahum Pangduna. Humpu Shuba Mapam de Lady Bangladesh Housic Satariba, Oidagi Batang do Leta de Pibum Asida, Parana, Lebak to the Lady Machasinda, Lepalatina Pau Pounary, Bangladesh Housic Oliva Pibum Gimatanga, Saba Animagta, Shumoto, Statement Oina, Mapal Torum Mantri Dr. Eze Sangarna High, Hosiki Oina, Mahilising Mapal Yaun, Puna Bharat Macha, Lising Tara Mapanrom, Bangladesh the Lady, Mangna High, Hokibatada, Takagi High Commission Pautak Matungina, Mahiroi Kara Parata, Halakre, Saba Animakta Paudam Laduna, Dr. Ze Sangarna High. Bharat Macha Sing take the Kaidan Amadi, Sapabamapamda, Lay Nabagi the Maktongan Tongan, organizations in Tabakaya, Pakali Habagi Paulay, Mangna High. Bharat ki Maikay Digisu Asiguma Kongtang Asibu Ikai Kumnabu Udli Amasung Mapamaduda Santi Hanzinjiba Pawa Ikoi Pumnamak Mikupna Humsing Laybagi Tangai Fadabalay Namami Gange Mission 2.0 Makada Kendra Sarkana Uttar Pradesh Amasung Biharda Lupa Koti Chamapan Kungi Achabu Project Mari Lushinduna Mathau Toba Hore Hybrid Annuity PPP HAM Model the Project Asi Advanced Sequencing Based Vector Technology Gi Makada Design Tobani Ngasi Pongba Pause Singi Mareba Pausingi the Mak Housic Naorem Victor Leire Victor Thagachari Suni Ngarang Manipur Bidan Savagi Mifamda Mukhyamantree na Pukhatkiba House Committee ama semduna ain kaina mitop sing sangsilakpa thijinnabagi pau asina ngasi phongba paukche ayambagi maroiba pausing oina fongnari poknafam paukche da Savada mitopki matangda khananaina khibagi pau asina siga mari leinana House Committee semduna ain kaina Manipur da changsilakpa mioising thigatpada yanakhre haina ahanba headline tawri pau asimak Sangai Express Manipuri amasung English edition Imphal Free Press People's Chronicle Morning Bell da tongan mamong da headline tawduna maroiba pau oina fongli Ichel Express da Department Taruki demand for grant lupa crore lising ahunga chamgaga kunmapan Henbagi senfam pass tawkre illegal immigrants sing yengshinaba House Committee semnaba warep lawkre haiba pau asina ahanba headline tawri Manipur News da illegal immigrants sing ida yawba hugumbani makhal makhagi crime kaya thokhalle illegal immigrants sing lay haiba yaningdaba House ki members sing yawri haina MLA Laisyo Kaising na fongdokiba wafam maroiba pau oina fongli Sangsata ngarang Kendra gi Griha Rajya Mantri na Sabada fongdokiba wafam amagi matangda palladuna Naharol gi thaudang paukche gi ahanba headline asi awang nongpok Bharat ki ayamba sarukta afaspa lokthokle haiba pau asina oire Manipur gi weightlifter Mirabai Chanu gi weightlifting masana ngasidagi hauragani haibagi pau asi paukche khara da fongba thengnari sana leibak paukche da Paris Olympics ta Mirabai Chanu gi maraibak ngasi numidang leplagani Mirabai da Indiana medal ama lawgani thajanari haiba pau asina khwaidagi maruoiba pau oina fongli Jiribam da ngarang thokiba chingninkhai thaudokta mioi ama sikhibagi pau asisu pauche ayamba da fongli Jiribam gi khunja sing lukokpada lentare chingninkhai da tumlibi nupi masa ama sire mama amasung machil manau mari sokle haiba pau asina huyenlan pau gi ahanba headline tawri Manipur Mail da Jiribam da lanjena duna relief camp ta leiramba miyoi chamaga kuntra humdoi masa gi mayum da halankre haiba pau asina pauche asigi maruoiba pau oina fongli Mitop sing leptana changsilakpa asina Manipur gi yelhomi oiriba miyoi sing da akiba piri haina Mukhyamantri Nongthombam Birena House da fongdokiba wafam asina Hills Hornbill Express amasung Tamenglong Times ki ahanba headline tawri MSPDCL amasung MSPCL 2020 gi recruitment result sahi asida lauthoklagani haina Power Minister Biswajit na House da thajaba thamkibagi pau Ganfiu Mail da ahanba headline tawri Suni Thagachari Victor Aroibada Maroiba Pau Amuk Bangladesh dagi ain kaini mitop sing sangsilakpa thingnaba Jiribam amadi Ferjol jila da numidangi matamda curfew thamkre Thawbal jila gi manung chana leiba mayai kaithel amasung Irom khulda security force na thibo humagi thabak chathabada kusukulai kaya phagale amasung Paris Olympic Games da Bharat ki Dinesh Phogat nupi ki kilogram yankhai gi freestyle wrestling gi final changli pauloi jare